ngasiगी hauji phawgi maroi ba pausing handa isauna sokon khaba singi damak center dagi akhanaba senkham pitharak lagani haina chief minister N Biren na high grade madi lilong chajing karamda kai khaba 12 turban na honga na semjin ba hokre kharumjare ISTV pawming tabiriba samutaram nokjare hauji mapung ba paw handak ichauna sokon khaba singi damak center dagi akhanaba senfam pitharak lagani haina chief minister N Biren na ngasi hengang kendra gi manung chanba mongjam amadi maiba khulda ichauna sokon laba mafam sing yangchinbagi khongsat ta phongdukre chief minister na maiba khulda leiriba development high school da hangliba relief camp ta chatuna awa ana taraba singi phibam yangsinduna makoigi awat apa sing hangke chief minister na pawmi sing da phongdukhibada handak ichauna maram oiduna awa ana taraba singi damakta mateng oinana ba center da khagan khre center na su athuba matamda madugi chap saba senfam pigani haibagi thajaba pirakle hauji oina state sarkar na araiba pambai puthokuna awa ana taraba singi mateng pangbagi thabak chathari haikhe sajing garam gi gado ising sina kaiba matam yum ji loi pur sakhe aduna immediately yum sa da ba khotaba yaroi da ba lambi tuna sem da ba yaroi adugo mayam sigi yaragadi pisa khara su evening dum adugo long term gi du moi team thara ge hare adugo hosigi siang chak awat podo ai sum khan bada home minister yam thun tor ko do male moi home minister na ingonda habira ko home secretary da nangi facts of ange home secretary wari sagrabani mangonda detail kare arrange so haigrabani da ina kanoni immediately food ki maroina edible oil adagi dal hawai di siang se paksana solopani na awat palak pe hojikudi khoigi National Food Security Act gi adjust tong na ba yai adu shamuri amu hapsin da ba yaro replace tong da yaro da mina madu khara thuna to biro na habina to ngasi no ni sta thoina la ka da male do ngasi ni ti ayok meeting si joi si gi phibam jina thado ko sat pangam dai si thi igre adu si da sumoi khana gani hai Satkiba tang tara humdoida lilong chajing karam mapada Imphal Turel Turban fit chahumlom kai kiba adu mapung phana hanagi phibamda amuk khana semjin hokre Turel Turban kai kiba mafam amadi manak nakpada sokhaliba singi phibam kendra gi MLA shu oiriba Consumer Affairs Food and Public Distribution gi Minister Karam Shamna chattuna yengsin khre Sajing dagi samuro phawgi marakta Turel Turban kai kiba ase handak ki asiga ahumluk shubani hari Minister Karam Shamna hai kibada handak kai kiba Turel Turban adu semjinana ba hona bada Khurai kendra gi MLA Susindrona mahakki araiba missionary sing putoktuna amadi masamak ahing lektuna laukiba thodang mu thagat pa phungdukhe wangoi kendra gi MLA o lukhoi amadi singjamai police ki OC Imocha amadi atai police personnel sing yauna mari leinaba official singna mateng pangbagi damak thagat pa phungdukhe Aisamak 4 days kuma sure tumdana the whole machinery morom pangching nei wai na kotna tawrge singje tingge na hona bane loina bangamgi ati police force mayam moi mateng pangbi ba khopi ba tawduna ada yamna laibak thibadi akoina asa tawrudaba jaga sida khodak ta isingje adum khangudana any signal pidana isingje kai gi bane ai SDO concern na phone torga ngasimak survey tawna ba haigre aduga ai sagi tarap tagisu hayeng maktagi adum yum saba hogani laibam laitaba singje even mamang da su ai changchalaga nahan dagi hauna ising khwang yodna thumba imong jing changna mateng pangba ya ba pange tawba ya ba tawgani the people wanda ba se khoi sarkar gi ai sagi level lagi waro sarkar gi level lagi waro prajana wa na tarpa matamda akhoi tuminna khak laithorakte laichu laithoi pangba ya ba pangani punumak tawbimal khangmo su uchari aduga mangi ba tai ba kholi singche ai personal level lagi sarkar gi side gi the mateng pangaga resort na ba hanagi phibum da hanjalakna na ba soba mateng ma sungsoi choidana pangani MLA Susindrona miyamna makoibu prajagi seba taunabani haina daita sinaraklabanina maki angamba thakta thabak khara paikhatpani Chief Minister N Biren luchingba sarkar asina miyamgi damak mateng pangnana ba lei haikhe New Chekon da leiba area amada haibadi akhoi Sanjen Thong between Sanjen Thong and New Chekon gi area amada akhoi ising thingya da leiba ising gi flow si ga
सीधा लेबा इसिंगी फ्लो सिगा तो किमति खेने मसी आइना सुम थेंगनरकपदा आइगी एक्सपीरियंस दा आइगी केंद्र दासु इसिंग कायबा मयाम यावरे अदुम थिंगगा अदुम प्रजा मयाम सिंग दा कानानाबो अदुम होनागी अदुबु मसीगी दा अखोइना 2 days चंगना तौगिबसे मसीगी कनोसे अखोइ इसिंगी फ्लो सि याम कनबा अदुगा मागी क्वांटिटी सि याम याम अदुना मसीजना इफेक्ट तौरिबा प्रजा चिनाउ सिंगसे मसी तसेंना मसीगी खल्लकांदा आई यामना नुआइतबा पोई इचाउगा मरी लेना थोरकदबा लेना कयादगी ngathoknanaba Imphal East, Imphal West, Thawbal amadi Bisnupur da Rapid Response Team ani semduna pung kunmari mathau toholi haina Health Services ki Director K Rajona ISTV ga akhanana unaba amada phongdukre ngasilam felda laiba Directorate ki Office ta mahna makhata na haikibada pung kumari mathau togadaba call center mari su hangdukle ngasi fawba isin chawba hokiba nimitagi ngasi fawbada Bisnupur District ta Health Camp taruk Imphal East da taret Imphal West da taranithoi Jiribam da taramanga amadi Thawbal da manga tawduna punna Health Camp nifu manga rom pangthokre Zataduna lagliba Health Camp asida fever gi anaba chama kuntra manga diarrhea chama yankai mapan unsa gi anaba chani nifu humdoi amadi tongan ba anaba chani kungi report sing hauzik fawda phangbngamle district sing laiba MO singna CMO gi makhada team sing semduna darka laiba mafam singda Health Camp tawbagi thabak su chathare Health Camp asida miyam da department na darkar oiba hidak sing lem na piri magna makhata kibada ising kangkhaba matung da maru oina tholakpa yaba anaba sing diarrhea dysentery lok laiho amadi typhoid na chingbagi anaba sing tholakpa yaba laibana praja miyam na chaba thakpa khong hambagi mafam ningthina thambiu amadi thaknaba ising sejinabada sectionbagi tangai fadaba lai haike kangdra matamda ekoi tholakpa yaba si diarrhea dysentery lok laiho amadi typhoid na singba masi yam tholakpa yai maruina skin diseases asai contamination torpa amut akai mayam ji loina sakhairapodagi skin disease mayam si tholakpa yai maram aduna ekoi leriba department mayam sing asi koi cooperation to veterinary department public health engineering department mayam si koi cooperation to jaraga ekoi na yam kana hoji laina tina jinga thongna ba ekoi yam kana hona jari aduga masida koi na प्रजा ज्ञान ताबीगदबसी अखोगी लेट्रिन तोान साबीदना मसीदा अमा असोइसे तोतोना तोबीबा खैतंग लुलाना लेबीबा कदगी अखोइना चारमदाय थामदाय अमदी खोंग हाम लोरगा खुसाजी फजना हामतोपीबा अमदी इसिंग यारिमकै असेंगबा थपीबा अदे कोनजे चोपचा अमना मुंग इसिंग अमुक सोक्सन अमना सोक्सन तौना यारिङै इसिंग से थकनब इसिंग जे तोान थंबीदना मसी मयामनजु तौबीबा मयाम की कोऑपरेशन सु दरकार होय अदुना यखोइना सथजरिबा से मयाम की दक्तनी खलगा मयाम कोऑपरेशन तौबी आइना ISTV थोंगदा एवारनेस जे पिजरी Manipur Sarkar na handakta Sarkar gi oza oina loksin khraba All Manipur Government Aided Teachers Association gi oza singna ngasi Chief Minister gi relief fund da lupa lakh ani gi mateng pikre We support ILP Manipur gi convener Sapamsa Jadumani na luchingduna ILP system gi wafam yawba cherol ama Manipur Sarkar gi ILP gi drafting committee gi convener Minister TS Bishwajit Tapishin Kre Thoromaduda ko convener S Manihar amadi atai member kunsu sarukya ke Manipur Pumbagi oina class 10 ki parikya da kulumdoi suba position lawkhraba 1000 Robi Kanta amadi Naran Saina Khungangi manung dalaiba board council amadi CVS na lawba class 10 amadi 12 ki parikya da first division da pass taruklaba mahiroi harau tayamna okpagi thorum ama Naran Saina mai lekai community hall da pangthokre Social Education Voluntary Cum Library Center Naran Saina na sinduna pangthokiba mairoi singbu okpagi thorum aduda Thongam Santi Zilla Parishad member Joy Chandra Pradhan and Ranjit yauna atai ward member kya su sarukya ke Robi Kanta ma de first division da pass taruklaba mahiroi kuntra da sel gi mateng yauna khudol por piduna pungning thagot ke Thongam Santi na asangba mioi leiba khungang ama ohenna ba khonabada club singi chawraba thodang lei haike nakoida halloiba ima ipa gumlaba lamdam sigi kungam sigi sokhatna ba khotna ba du maklab tu ya halabal sing ari kungam sina leiba halabal singna nakoida piri ba beva nakoida utti ba do aduni nakoida appreciate to go do mate mana du natte naran sena kungam do manipur gi mamanga moiram ke drabu manipur gi mamanga awang ba thakta nakoina pore ke ne se ei nakoida si thajaba thamjari
Pradhan N Ranjitna Mahiroi Singna Handak Purakliba Mingsat Asidagi Ahenba Mingsat Mayam Ama Tungda Purakpa Oishun Haike. Khwaidagi hena lemjaningai oirba ewak adu aina laugani haibagi wakhalo ama pulaga ngasidagi satkhraga ngasigi lengbiragliba satra sating singi wakhalo adu ngasidagi phawarga satbigadabane. Hauzi Atenma Prem Talokjare. Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da Mega Furniture Sale shahadani fu fawgi discount pizari asida natana modular kitchen khakta oina lebi ba matamda dining set ama pudol oina tamjari nasimuk lengsin biraksi Movel Furniture Quaketel near Imphal College Aptech Learning sahi kuntra and experience laiba Mumbai Delhi Bangalore laiba Aptech Center singa quality sa manana Imphal the professional coursing haibadi air hostess airport ground staff tourism management spoken English certified computer courses ne aikoi address Yafakol building Singjami parking Imphal phone number 7085440528 Vinashya Coaching Center, the best and the only trusted coaching center in Imphal. Vinashya Coaching Center gi ojasingna aina exam gi sim saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanakhi SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tunga chaba yaraktaba, khong hama nungayaktaba singidamat, amatta nayaba upaidi, Jolib Syrup, amasun Jolib Capsule Rich and Medicinabio. Greg John gidi tata disconnect di mamal cuma pun kuning jam mana yo cuma ngaroi pista salabani na ada cuma takta superlink footing ge offer memang pilih sidi bas electric gun mesin bagum na yo disin bayar Dudi sanagi mohut yang mesin bayar Bohagi mustard amadi refined oil the taste of Assam Bohagi oil jabiu Karupati oibiu masida sunatana lucky coupon price mayam amasu leijari adongi manak nakpa store dagi fangbigani Chabada hauraba hakchang soktaba Bohagi mustard oil the taste of Assam distributor oining masingna mobile number +917578007064 Guwahati da contact tobirakpa yagani Bohagi mustard oil Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti lakliba June gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Break matung na mataram nokchari makata pa pauda Imphal West ki DC and Prabina Luchingba District Administration ki team amana ngarang numidang Imphal West ki manung chanba ising isaw na sokhalaba Grace Colony Langol tarung da chatuna cheng hawai yaw na chana thakna ba polam amadi kang hidak amadi chlorine tablets in yentokre Laira ki drain funjillaga boundary wall khajilale haiba wafam dagi Yengkhom Merak Development Club amadi lambi aduda laiba Priyananda Kauba mioi amaga matam kaya gi mamangdagi muknaduna case registrar fawba tawnaduna lakhiba adu ngasi club ki sanglenda nakal ani phaminaraba matungda yanaba purakre case adusu handok pahaina yanakre Cleopatra Fitness Center Nambolna Sinduna Center Sigi Volunteer Chamaromna Center adugi Foundation Day ga mari leinana Nambol Kaithel ya koibada lam tu sengdokre Center adugi proprietor Pukrambam Opendrona handak ising sauna sokon khraba mafam singda amot akai amadi phattaba kaya sing leidiba ase sengdoktuna lu nan ba mafam ama oinabagi pandamda lam tu sengdokpari lagiba tang kuntarukta pangthokodariba Center Sigi Foundation Day ga mari leinana blood donation camp amasu pangthokani haike Laiba tang kuntarukta pangthok chakadoriba Foundation Day siga mari lainana akhoi ngasi social service camp je pangthok jabane khoi social service camp jin asai ukti hok jabane amni gai pangthok ngamni gai tawjagani ngasi nimi nini humni mamangda Nambol sip
इसिंग याम चाउगिबा अदैदा अखोई की नमोन से याम मोसन बसिगिसु खंजरगा अखोई वॉलंटियर मसिंग अखोई चाममुक खुसमनरगा तौजबने सिदा सिगी मथक्ता अखोई नंबोल म्युनिसिपल काउंसिल जो अखोई याम चाउना सपोर्ट पिबिरे ब्लड डोनेशन की प्रोग्राम से सिनगनी अखोई मी चामना अखोई ई पीगनी सिदा नतना बोंग पुलिस का खुसमनरगा नंबोल पुलिस चाउना मतें पांगा अखोई रैली जो पांथोक जगनी सिगी निमित असिदा अखोई तौजरिबा थबा सिदा मियामना अखोई बु मतें पांबियो हौजिक मरुइबा पाउ अमुक हंदक इचाउना सोकन खरबसिंगदमक सेंटर दगी अखन्नब सेंफम पिथरकलगनी हाइना चीफ मिनिस्टर एन बीरेन ना हाइक्रे अमदी लिलोंग चजिंग करामदा काइखिबा टुरेल तोरबान नहोंगना सेमजिन होख्रे हौजिक फाबुकी ओना डीएसटीवी ना पिजल पाउ मतां सलूशन जरे नियंग ताबिरिबा सिंगबो मुकहन्ना खुरुम जरे